ngasi numit sida thokiba thodo wathoksing mayamda amuk hanna paudamjawa puwarida ngasi kumja lising ani taret ki November 10 da Imphal City amasung Greater Imphal gi area da logi wangmada yolamba SIM card sahum hena police na akhanaba drive ama sathaduna phagatki khulai paiba singna miyamdagi namduna sel khaiba amasung kihenbagi thabak kaya mobile phone sinaduna sathaba thingnaba police na SIM card sing asi phakibani kumjali singani tareta Congress Legislature Party gi lusingba sindoknabagi damakta Delhi da camp tawduna laikhiba party asigi MLA singna mapan thauram puba center gi minister amasung Congress lusingba Pranab Mukherjee unaduna CM ibobi UG ga mari lainei amadi ma ki makhada Manipur mihatpung ole haina wakatkhi kumjali singani tareta apunma kanglei sinai bi lumna sinduna JM hall da numin mangani subna pangthokhiba kanglei ningon hellum mela sahidugi ngasigi numisida loshinkhi mela sida tongan ba stall singna punna lupa lakh 18 ka lising humpuga taru samapan humbudraga ni thoigi pot sei yonkhi kumjali singani tareta Manipur gi wet and major loisangna mausagum ningon sakobagi mangoinana Imphal gi ngayon pham dukan amasung sa yonpham singda koina satuna check tawbada loisanga sinam ayaba pidaba duplicate ki arumba onaba nung thengnabadagi phalaga konana phagatki ngayon phamda loisanga sigi miyoi singa ngayon bi singa chinda paudana duna khana chainakhi kumjali singani tareta Imphal West District Football Association na sinduna pisum singa mathakta leiba how ground da pangthokpa Imphal West 3rd Division Football League Tournament lisingani taret ki chahi dugi ngasigi numisida sanakiba match singda Ipsa Yumnam Khunau amasung Usal Loitang Khunau mai pakhi